ngasi numidang wiram da phongkiba tongan ba pausia singdagi maruiba headlines sing lakhotjaraga miam da Manipur Circle News na paudam jari ahan mada kangli pakki mera pausia dagi lakhotjagi ko tugi pung kunmari gi total shutdown rosinkhre mapung ba pau Manipur Legislative Assembly na suspension of operation su handok na ba laukiba warepo yaning da ba phongdok tuna ko tu na ngarang ayuk pung 13 dagi kuki singna taba state asigi mafam singda kaukiba pung kunmari gi total shutdown ngasi ayuk pung 13 taba matam da loisinkhre pung kunmari total shutdown loisinkhibaga loinana Kangpokpi district ta mahusagi punsida hanjinkhibaga loinana thong hangnakhi kaithel kanakhi lambi da pannuna leramba gari sing tholakre masina maram oiduna Kangpokpi da traffic jam thokhi mahiloisang sing amadi lainga ki loisang sing su office matam dagi khara thengthana thong hangnakhi mahiloisang sing thengna class haunakhi none amadi sanapati da panduna leramba gari sing imphal yorokhere hairi makha taba pause su kanglai pak ki mera pause de lokhasage MOREH dagi pusilakpa yongchaksing phagatlaga mai thadura manghan khare MOREH dagi pusilakpa sana thakna bagi polam sing amata kaithel de yonba yaroi haina mangjaunana tongan balup singna kaithel phambi singna mangjaunana khanghan khrabasu sendongi damakta khallaga tongan mapambai sing season aduna yongchak kaya pusilakpadagi ngasi phagalaba matungda thawal kaithel da miyamna mai thaduna manghan khare ngasi ayuk drive ama chathaduna MOREH rom dagi pusilakpa yongchaksing phagatki phagalaba yongchaksing adu thawal kaithel da paisilaba matungda miyamna mai thaduna manghan khi hairi mai thaba duda saru yakhibi kaithel phambi nupi amana phongdokhibada sendong kharagi damakta khallaga miyamgi apambagi mayokta makhatana MOREH dagi pusilakpa yongchaksing yolom labadi maduda thorakpa afafata ki daita masa masana pujagadabani haiba wafamsu phongdokhi loina makhatana drive chathaduna MOREH dagi pusilakpa yongchaksing amadi atai polam sing phagat khigani haikhi